ngasi numida weram phong khiba tungan ba manipuri si phong sing dagi masum thokhiba thaudok wathok sing dagi maroi bi ipau sing myam la thamjagi ahan mada milan na mahairu lising tara rom na saruk yaduna mitai mayek athoi hin changdam nabagi thoram pangtokre mitai irol iek loina sirol apun malu milal kanglai pakna lamdam sida ngasi phawon lon amadi mayek sakot anana hanba leitana sangsilakpa khongjanggi manungsana ngasi julai taraga mari ayuk pung taramatoi taba matamda mahairu singgi aiba mahiroi singi oiba mitai mayek athoi hen changdam na bama jiribam district yauna tampak district singa mahiroi lising tararom na center kuntraga nipana changdam na ba pangthok rehna milal gi secretary publicity gi thopuri ba soibam arun mitai ne press thokpa sirol aman haidi solasin hai changdam na ba sida cookie narco terrorist na minung si leitana mayumai thadok pikhi badagi relief camp da leiba amadi orphan school la leriba mahiroi singi oina di changdam na ba sida lem na yonki loinana changdam na ba sigi makok mathang taraba sing lakliba august taraga manga phawbada print amadi electronic media singda miyam khangna laktokani loinana changdam na ba sigi dama class 1 dagina class 10 phawbada category taruk thokna khaidoktuna athoi hen changdam na ba si pangtokki goni hari changdam na ba sida makok mathang taraba mahiroi singi oina lupa lising taret lising taruk lising manga oigani loinana category khudingmakki mahiroi taraga ma khangatuna lupa lising amamam pigani mana phanglaba mahiroi khudimak sakang se su pigani loinana mana asu lakliba august taraga nipan numita milal lingkhat khibegi sahi kungani thoi mapung farak numika mari lainana pangtokpa thoram numita yendokani ngasigi mahiroi singi athoi hen changdamna basida milal gi president case ingosana thobal kaksing romna leiribi school singda koina satuna yengsin ki hari atopa paw madana primary health sub center khelakhong lanai miyoi sing yum oisinduna leiri haibong makhong primary school oza ma khakna mahiroi kungani pa leirik taktuna leiri wabagai ac gi manungsana leiba mayang imphal haibong makhong na manipur lenga ki loisanga mata ningthina mathau tawdre loinana scheme puna mak fail oire haina haibong makhong development association HMDA gi general secretary MD Majibuna Fongdokre ngasi wabaga AC gi manungsana leiba haibong makhong na pawmi singna koina satuna mafam adugi sakot thawrangi lamda yengsilubada wafam asi MD Majibuna Fongdokki bane mangna makha taraduna mafam asi gi amakhakta ngairaba primary health sub center khelakhong gi building asisu lanai miyoi singna yum oisinduna laisin mamaramna analeng sang oinaba mafam leitabadagi doctor amadi nurse amata laktre public health engineering department gi makhada leiriba haibong makhong mathak laikai haibong makhong makha laikai khongjil water supply sisu matam sangna digi miyamda ising pidana leirakpa maramna khunja singna imphal turel gi ising sizinaba yadaba maramna ising leiduna yamna wan hingri haibong makhong mathak laikai da leiriba ariba water supply scheme sisu jungle ga sap manana leiba maramna mi sangba phawba ngamdre haidi hiramasi gi matangna haibong makhong primary school assistant teachers MD Amin sada phongdokhibada school asi sahi ahungi mamangda mahiroi samena lerami adub oza sing mathang retreat tokhiba maramna hauji school asi da mathanta oza oiduna puduna leiri hauji school asi da mahiroi kungani pan mai tama maramna mathanta school pubada awaba kya mai unari basi kon binaba lenga ki athuba miyeng sangbiruna awat oza thabiraktuna mahiroi singi punsi kanbi hairi haibong makhong development association ki advisor MD Islamuddin phongdokhibada PMGSY gi makhada mayang imphal thana thongkhong dagi khela thong khongjin phawb kilometer manga sangba lambi asi tha khara gi mamangda soibam thongkhong phawb 2.5 kilometer koilas tharam laga haibong makhong dagi khongjil phawb gi lambi 1.5 kilometer asi thabak suramdana thambiramle masi karigino yamna phatraba khudong sadraba lambi asi atubu matamda koilas thaba losinbiu PMGSY department gi makhada haibong makhong thabak mathak laikai sariba rally bridge package number 8136 asi contractor PS adaina matam sangna lusindana leibana miyamna sawna khudong sadaba kyamai unari maram aduna august tha phawbada quality laina thabak suwa hawbiu hiramasi gi matam wabagai AC gi MLA Dr. Osam Devena haibong makhong development association na Memorandum Pishinduna Madi Lainava Department Singda Haibina Sohajaki, Adu Tabak to Ontok Piraktri, Maramaduna, Manipur Langa Amadi Madi Lainava Department Sing Libo Augusta Powda, Tabak to Ontok Pirakta Batarabadi, Prazamiam Guluin and Akan Mokong Sang Silagani Hai Kenasu, Paus the Makatana Supali Amarumdana. Karawan Bakumana Lamthaduna, Environment Activist Manikantagi New Ecologicals Campaign Ngasi Hokre.
environmental activist ama oiriba Manikanta Mutumna asobo thaudang loduna ngasi new ecological campaign hawdokre hairiba campaign asi Manipur khakta natana India rasu anauba ama oigadawri hairiba campaign asi honglakliba malemgi climate asi khajitang oirabasu kanbada mating pangnabani haina environment activist Manikanta Mutumna phongdokhi campaign asida Manipur gi Belly da leiriba miyamgi mihut MLA nifu amadi minister yauna Manikanta Mutumna makhongda satuna memorandum amasu pishingadawri hairiba campaign asi Arambai Tengol gi Lusing Porel Karawanba Khumana Awang Sekmai da leiriba Arambai Tengol gi 30 suba unit gi flag off tawdan lamthakre lamthabagi thoramadu ga mari lainana Karawanba Khumana phongdokhibada mausagi ising nungsit amadi akoibigi phiba masibu kanba ngamnaba miyam punna honaba mathoktai Madam Maduna Lamdam Masiki Yamna Naha Uriba Environments Activist Manikanta Kumana Sanctilagli campaign as the Madi Lane Departments Cabinet Minister Madi MLA Kana support of Viduna Maipagan view Loina Levak Miamna so Asabomating Pang view and Supunduki Manikanta Kumanangasi Hodoki campaign as the Manipur Valley Gi MLA Singi Mapamda Agenda Ani Yaw Memorandum Manipishingani Heidi Agenda Ani Eduri to recognize tree plantation certificate as qualifying documents for government job applications and Subuda to entice a policy in schools and colleges to award grace mark to students who actively participate in activities ne Manikanta Mutumna Sanctilagli campaign is the Kendra Karagi MLA singi mafam the memorandum piba satamatam the mafamadugi club Maira Pibisna support of Winavasu Hajaragli Loinana Handaki campaign city Kanaamatan sponsor tawba leite Manikanta Mutum masana voluntary oina chachabani haina phongdokhi Makasa tharak poina to pawn Donald Trump na Mikhal ga mari leina wa nganglingay nomai kapsilakre United States ki hanagi president oirama Donald Trump na ngarang Pennsylvania gi Butler Mikhal ga mari leina na miyam na wa nganglingi matam sakhangdaba sing nomai kapsilaktuna attack satrakre Thaudo Donald Trump gi yet thangba narum na nomai maruna khetuna sakhibadagi sogaudre khudakta US Secret Service ki miyoi sina makpu car amada namsinduna kalhaure haidi tungda Trump Butler Memorial Hospital la yeng sathaki thaudo aduga mari leina FBI na nomai kaplak diba miyoi du masak khangdo pangam khibaga loina fagatkre phagalaba miyoi dudi Pennsylvania gi Bethel Park gi Thomas Matthew Krukawi masagi sei kulum sureri Amaromdana Lanai Security Agency sing satna kanglon ngang na satlibagi haibadu Manipur lengan yingsilagani Beto Manipur laidiba Lanai Security Agency sing kadai phabu satna kanglon ngang na satlibagi haibadu Manipur lengan yingsinba horagani haina Manipur lenga ki Home Department ki Joint Secretary Dr. Mayengbam Beto na phongdokre wafam masi Homelands Group na sinduna pangthokpa anisuba base ki secretary training lusinbagi thorom na phongdokhibani Impal Hotel la pangthokiba thoram matu da atoiba mithunglen oina saruk yaraduna Dr. Mayengbam Boton hai matam gi ahongba matung ina Lanai gi institution kaya masing hengalakpadi gi security sing mathau tarakpada Lanai security sing matik hengalakli lenga ki security force ki masing digi Lanai security sing gi masing ni hengalakli maram maduna satna kanglon amagi makhara security agency sing thamnaba state sing da thaudang kya sinari Hairiba Thaudang sigi manungsana security agency sing adugi training center sing ningthina leirabra haibadasu yengsinbagi tangai fadaba lakli aiki mangna makatan hai private security agency regulation act 2005 act ki makada private security agency licensing portals PSRA da upload tawduna North East state singi manungda lengana masakhango security agency ama oina ba honaba mathau tai hainsu Dr. Mayengbam Betona apal toki Panmayabadi Homeland Group na ahanba base the security personnel nifu training piduna miyoi nifu maktabak pi hibale krabane ani suba base asidana miyoi kuntragatre training pi hibane Amaromdana Haji Ibungo Nisagi Polam Yon Kibalaite Islauddin Shah Lona Thinkraba Socialist Revolutionary Party Shorepa na Nisagi Polam Yon Miyoi Sigiming Lauthorakpada Haji Ibungo Giming Yorakpa si Aranmani Nisagi Polam Singyon Kibalaite and United Helping Foundation gi Chairman Islauddin Shah na phongdokre ngasi Manipur Press Cup ki Thangjingola pangthoko pawgi mifamda Islauddin makhatan hai Lona Thinkraba Laholup Socialist Revolutionary Party Shorepa na mayai ka pachinjak yon miyoi singni haiduna tha asiki taragi tuan ba print amadi electronics media singda hablakiba Ming sing adu da mayai ka chinjak kari no khangdaba
Moijing Awang Mamang Lekai Haji Ibungo Giming Yorakpas Mioibigi Ikai Kumnaba Mahanbani. Haji Ibungo Hydra Miosi Matau Kram Maika, Chinjak Yoli Hana Fundok Libano Hina Hangladuna, Miam the Samam Nava Pukalibasi, Sorepana, Sengdok Pirakadabni. Lushila Kunatenda Kumaru Paukan, Nasi Ziribum Kitokta, Sip Minister Enverin Akan Mamuna Condemn to Craig, Amaron, Sapo, Mudimau Council, Miyama Never to Yashinava Portrait. Nagaland and Manipur and Time of Lamgi Matam Maman, the Southern Angam Public Organization Sapo, Nagaland and Sumau Council and Maral Kulen Bilis, Manipur and Kimur, the Yetnaduna Laki, but Naga customary Loki Makarias Navapurakre. Matam Sang Level Lamgisa in Avatu Tenemi People's Organization TPO Presidential Council Yam Sintani Weba Wayelama Gimakada, Hokiba Iranimita, Short Tokibani, Nakal Ahungi Marakta. Kezolsa Kauzuru cousin Frisk Matana Matam Kaki Maman Getnaduna Laki Matam Sang Getnaduna Laki Vado TPO Nasindu Nakala Hungi Marakta Sakara Hanapuna Paminaraga Kumza English and Taragatre Naga customary dogi principal Makada Warep Amalokibane Warep Adulok Rabamatung say Teret Kimatung the Hokiba Iranimita Kumza English and Taragatre Loki Warep Singatunakal Humna Yana but Wayel Pikibane Council na Piki Wayel to Gimatung ina Yetnariba Kezolsa Kozuru Cousin Forest area si Lakib say Yankai party kudi magna Punangak Sien Bamadi Umangi Potok Ama Paubu Mangana Tamba Mapam Masitaba no Lambi Amata Nakal Humna Siem the Bagaluina Han Rambalambi Asisu Tingzin Bahana Wayel Pidano Wapam Masida Punayana Raki Wayel Aduna Makatana Yenariba Nakal Humag Sarugyaba Committee Amasiem Duna Yenariba Lamsing Sigi Ecological Kehan the Nangak Duna Tamna Tabak Lokapa Luinana Tenemi Southern Naga Saitegi Zuko Beli Taba Footpath as Atomak Lehen Bama de Lambi as a community Amatana Mapu Webi Yada behind Sianaki TPO Presidential Council na Pibu Wayel to the police Bereki Maning the Lady Ising Kanguna Lady Nala Ashitiki Hauraga Kunyo Range Amasumasiga Tainaba Kezol Kozuru Kazing Turel Siki Maril Makil Ragum Stream Powgi Saruk Mau Council da assigned to Ki High areas in a sea Hangama Palmasuna Maktori Maram Kulen Gwena Tingpi Karyi Deyo Ikro Stream Amadi Masiga Tainaba Kezol Kozuru Kazing Turel Amadi Makada Makil Marung Karyi Stream Power assigned to Ki High areas in Angang Masuna Maktori Aduka Saya Narib Mapam Singa Sigi Lemori Besaruk Singa Southern Angami Public Organization Sapona assigned to Ki High area Sina Asang Masuna Maktori Spouse Makatana Fundurakli